Kanan thadok hannaba chatpada governor na MLA kunmanga ta kari hairakpage sengna paudamnaba Congress ta takshilakli Arambai Tengol gi Army Chief Asem Kanan CBI na fakraba matungda MLA kunmanga haunaraga thadok hannaba governor ta daksinba chatpada governor na phongdorke wafam sing mayek sengna miyamda khanghallo haina maikai kayadagi miyoi kharana takshilakli masak naiba miyoi amana phongdorakpagi matung ina governor da Arambai Tengol gi thomi singda FIR panbiganu bakoi bu phabiganu haina phongdoklubada governor na mahake matamda Arambai Tengoloi amata da FIR panba leiti haina phongdorakhi hainai Kanan faribasidi mamangi laingakna laukolamba FIR amaga mari lainanani hiram masigi matangda ihaki iral amata leiti haina phongdor hairibasi kadai fawba chumbage haiba unaba chatpada BJP gi kangbu ga khongbu oina chatminaruba Congress ki MLA sing aduna miyamda sengdok sengna paudam biyo hairi Arambai Tengol gi Army Chief phakraba matung hojik su maikai kaya dagi tonga kaya leptana sandorakli tonga sing adugi manungda Arambai Tengol na pikhattana leiriba khuchu khulai sing adu government ta sunaba pikhatkadabani madu pikhatrabadi afafatagi tek chakpamba makhoi masana pujagadabani haina warning tawrai hairi media circle manungda su athuba matamda chingi amasung tamgi maikaida Manipur lengakta khulai mayam ama pikhalakpa yabagi oithokpa lei haina ngangnari ngasimaksu ahanba Manipur Rifles ta nongmai pikhatkani haina paumi kangbu ama ngairaga leinabasu yauki adubu wafamsing adu kadai fawba chumbano haiba khangdabanina miyamna hojik fawbagi oinadi tonga oina launari